lockdown ki chaitheng lak asida miyam na mikup amatang oirbusu pothaba yana ba haiduna MFDC na miyam gi damak ta puduna lagli Manipuri feature film Khudi aina thamoi sengna mabu ningjaba makta oirabadi lai laktuna su aigi lambi da thatpa ngamla nagai bu waroganu ko chatliba chaichat asigi lagliba mei tai kuma thoi yai faraba irai numit asida MFDC na miyang imapam da sungsoi shoidra khudol tamjaragani Manipuri film Khudi Azana chatluko ayauraga hairo Rathoi nanga mangoi ko nusi haiba ngamdana leibadi ngamloye my number le karamba poti number no adum leirene nusi haiba ngamdana leibadi MFDC Apps pu sizinabda khudong charaba amadi problem thengnaragadi makhada pisori aikoi toll free number 0120404114 da contact tau chen chongna hayo chanabini madu sunatana mina khoi usida yengnam condition amada thamiram moi to tawis Pajaredana sia tongna paksakhremi nangbu pamdrabro pamema imitgi nangi mityena lapthokrabada pukningdagi nangi pukningna shaukrabada nangbu kauriye lockdown ki chaitheng lak asida miyam na mikup amatang oirbusu pothaba yana ba haiduna MFDC na miyam gi damak ta puduna lagli Manipuri feature film Khudi magi angangi mama haibadu oidorabane nangi na sagi nupi lawu kai migi nupi mulus latra mosu phadi phajamande shachi mi wenu gudrum jalo yam lale kai nu nang haidu nangi magi male nupi masadugi kari marano nupi mo longningi harage tilloba khainoningi harage khainoba yabro kanagumbi haidoi singdoi isin inau singna MFDC Apps ta thajariba Manipuri film sing asi copy tawthoktuna aran mai gaida sijinabigenu Manipuri film bu nungsibiu MFDC Apps busu sagotpiu haiduna khusa tara londuna nongrupsari wat pagino ba mana sukyan manung kalisibo mama ga sar su ke dawge da mani tar migi wari sabadu waina lumna taru ya baini hai nang bu lumba ka taw hai mana ti ne ima mi pung khoding nakalak na sona ki bani Kawiraganu 21st May 2020-21 MFDC App ta sungsoi shoidana Manipuri film Khudi miyangi mafon khudol tamderagani